Hello everyone, welcome to KANGLEI content. ꯃꯌꯥꯝꯕꯨ ꯔꯤꯁꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯇꯣꯄꯤꯛ ꯑꯅꯧꯕ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ Welcome to the Stockholm Concert Hall in Sweden, where the Nobel Prize Award Ceremony takes place every year on the 10th of December. ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯟꯗꯣꯛꯅ ꯈꯪꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯍꯧꯗꯣꯛꯑꯝꯕꯅꯣ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯁ꯭ꯋꯤꯗꯦꯟ ꯀꯧꯕ ꯂꯝ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯁꯣꯛ 1953ꯗꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12ꯗ ꯁ꯭ꯋꯤꯗꯦꯟꯗ ꯄꯣꯛꯈꯤꯕ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛ ꯁ꯭ꯋꯤꯗꯦꯟꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯏꯟꯚꯦꯟꯇꯔ ꯑꯦꯟꯇꯔꯄ꯭ꯔꯦꯅꯤꯌꯣꯔ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛ ꯗ꯭ꯔꯃꯥ ꯑꯃꯗꯤ ꯄꯣꯏꯇ꯭ꯔꯤꯁꯨ ꯏꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯝꯗꯦ ꯐꯦꯃꯤꯂꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯥꯁ ꯋꯤꯜꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗ ꯄꯤꯅꯕ ꯏꯔꯝꯃꯤ ꯃꯗꯨꯗꯒꯤ 1895ꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯥꯏꯖ ꯑꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯧꯗꯣꯛꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯑꯁꯤ ꯇ꯭ꯔꯁ ꯑꯃ ꯍꯥꯡꯗꯣꯛꯈꯤ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯏꯟꯇꯔꯦꯁ ꯑꯗꯨꯅ ꯋꯥꯔꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯄꯤꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯏ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯂ꯭ꯌꯨꯔꯦꯠ ꯍꯥꯏꯅ ꯈꯪꯅꯩ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯋꯤꯅꯔ ꯑꯃꯅ ꯐꯪꯂꯤꯕꯁꯤ ꯒ꯭ꯔꯤꯟ ꯒꯣꯜꯗ ꯃꯦꯗꯜ ꯑꯃ 24 ꯀꯦꯔꯦꯠ ꯒꯣꯜꯗꯅ ꯄ꯭ꯂꯦꯇꯦꯠ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯥ ꯑꯃ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯃꯣꯅꯤꯇꯔꯤ ꯑꯦꯋꯥꯔꯗꯁꯤꯡꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯩꯗ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯤꯈꯤꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯀꯤ ꯃꯣꯅꯤꯇꯔꯤ ꯕꯦꯅꯤꯐꯤꯠꯁꯤ $1.1 million ꯑꯗꯨꯒ ꯁ꯭ꯋꯤꯗꯤꯁ ꯀꯔꯦꯟꯁꯤꯗ ꯍꯥꯏꯔꯒꯅ 11 million ꯁ꯭ꯋꯤꯗꯤꯁ ꯀ꯭ꯔꯣꯅꯔꯅꯤ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯔꯨꯄꯤꯁꯇ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 9ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯐꯤꯜꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯔꯣꯝꯗ ꯄꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯐꯤꯖꯤꯛꯁꯇ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯃꯦꯗꯤꯁꯤꯟꯗ ꯂꯤꯇꯔꯦꯆꯔꯗ ꯄꯤꯁꯇ ꯏꯀꯅꯣꯃꯤꯛ ꯁꯥꯏꯟꯁꯦꯁꯇ ꯁꯣꯛ 1991 ꯍꯧꯔꯒ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯃꯤ 1000 ꯍꯦꯟꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯃꯔꯣꯝꯗ ꯄꯤꯈ꯭ꯔꯦ ꯃꯦꯔꯤ ꯀ꯭ꯌꯨꯔꯤ ꯐꯤꯖꯤꯛꯁꯇ ꯁꯣꯛ 1993 ꯑꯍꯥꯟꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯁꯤꯗ ꯅꯠꯇꯅ 1911ꯗ ꯁꯣꯛ 1913ꯗ ꯀꯦꯃꯤꯁꯇ꯭ꯔꯤꯗꯁꯨ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯅꯤ ꯐꯪꯕ ꯄꯔꯁꯟ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯣꯏ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯁꯤꯒꯤ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯦꯋꯥꯔꯗ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯗꯁꯨ ꯐꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕꯁꯤꯡ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯂꯤꯇꯔꯦꯆꯔꯗ 1913ꯗ ꯁꯤ.ꯚꯤ. ꯔꯥꯃꯟ ꯐꯤꯖꯤꯛꯁꯇ 1930ꯗ ꯃꯗꯔ ꯇꯦꯔꯦꯁꯥ ꯄꯤꯁꯇ 1979 ꯑꯃꯔꯇ꯭ꯌ ꯁꯦꯟ ꯏꯀꯅꯣꯃꯤꯛ ꯁꯥꯏꯟꯁꯦꯁꯇ 1998ꯗ ꯀꯩꯂꯥꯁ ꯁꯇ꯭ꯌꯥꯔꯊꯤ ꯄꯤꯁꯇ 2014ꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯋꯤꯅꯔꯁꯤ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗꯗꯤ ꯄꯣꯛꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯣꯏꯈ꯭ꯔꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯋꯤꯅꯔꯁꯤꯡ ꯃꯃꯤꯡ ꯑꯣꯏꯅ ꯈꯔ ꯄꯜꯂꯕꯗ ꯑꯔꯒꯣꯕꯤꯟ ꯈꯨꯔꯥꯅꯥ ꯐꯤꯖꯤꯑꯣꯂꯣꯖꯤ ꯑꯣꯕ꯭ꯂꯤꯛ ꯃꯦꯗꯤꯁꯤꯟ 1968 ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯆꯟꯗ꯭ꯔꯁꯦꯈꯔ ꯐꯤꯖꯤꯛꯁꯇ 1983 ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯚꯦꯟꯀꯇ꯭ꯔꯃꯟ ꯔꯥꯃꯀ꯭ꯔꯤꯁꯅꯟ ꯀꯦꯃꯤꯁꯇ꯭ꯔꯤꯗ 2009 ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯑꯚꯤꯖꯤꯠ ꯕꯦꯅꯔꯖꯤ इकोनॉमिक साइंसेसदा 2019दा यूनाइटेड स्टेट्स अदुगा मखा तारकपसिना नोबेल प्राइज फंगबा मतमदा इंडिया मचादी ओइबा अदुगा कोना नॉन इंडियन सिटीजनशिप ओइखिबा ममिंग ओइना पल्लबदा रोनाल्ड रोस फिजियोलॉजी ऑब्लिक मेडिसिन 1902 यूनाइटेड किंगडम ओइखिबनी कोना रुडयार्ड किपलिंग लिटरेचरदा 1907 यूनाइटेड किंगडम ओइखिबनी तेंजिंग यात्सो पीसता 1989 टिबेट मयाम ngasiगी वीडियो asi matang swaida loisinjarage ado channel asibu yengbiriba mayamna channel asibu thawai hakchang hapiyu karigumba video asida asoi angam yaurabasu mayamna comment da iduna semtok pirau channel asibu support tawbiyu subscribe tawdribasingna subscribe tawsanbiyu loina na like amadi share tawsanbiyu mathangi video amada amuk thengnarasi